आजादी का अमृत महोत्सव। इंग कुमजा लिसिंग मचनिपान मरफुतरा माथोइगे एंग्लो मणिपुरी लांदा मणिपुरी सिंह ब्रिटिश की मखुट माइथेरब मतुंगदा मतम सांगना ब्रिटिश लोइलम लैंगा की चैथेंग खांगदुना लैखी। लोइलम मपु ब्रिटिशना का हेनब थवोंग कया चथरकपदा थौना फरब इपा इपु इमा इबेल कयाना ठेंखांग कया रक्त सोंगथोरक्तुना लोइलम लैंगा की मायोक्त लेपखी। मखोइगुम्बा थौना फरब फरबी कयाना लेप्तन होनरकपगी महिना ममई थंगदा इंग कुमजा लिसिंग मचमापन निफु तरत की अगस्त की तांग तरा मरीदा ब्रिटिश न मणिपुर बु थादोक्तुन सतखी मणिपुर की निंग तंबा अमुक हंजनखी। लैबाक असिन निंग तमलकपा सही हुंफुतरा मंगार सुरकपा आजादी का अमृत महोत्सव थौरंग मरी लेनेना संदोकचबा ngasiगी थौरमदा पुदुना लाक्चरी ब्रिटिश सिंग मायोक्ता थौना फन लेपखिबा मणिपुर की अथौबा सनख्या सना थांगकोकपगी वारी। आजादी का अमृत महोत्सव। सनख्या सना थांगकोकपा इंग्लिसिंग मचनिपान निफु तरेता इम्फाल की नोंगमैबुंगदा लैबा निंगथेमसा कोलुप्त पोखी। महाक महाराज देवेंद्र सिंह ढाका ताबाहिना सुखंगनबा सिना पोकपिरंबा मसाइबुंगो अहलनी। पिकलिंगैदगी हौना सनख्या सना थांगकोकपना सा लानगी मही कया पामजना तमलक्खी। निंगथौ मचा अमा ओइबगी चाउथोकपमदी नापल थादोक्तुना मिचम मियामगा नकनना तोना तिनदुना हौरक्खी। सनख्या सना थांगकोकपगी ngallingay पुनसिगी हौरकनैगी वारी लीरदुना महाकी मसुनुपी नोंगमैबुंग वांखैराकपम लैकाइदगी राजकुमारी जयमाला देवीना आकाशवाणी इम्फालगी पाउ कांगबुदा असुमना फोंगदोक्ली। अगाइदौ सना थांगकोकपसी अंगांग ओइरिगैदगी हौना निंथौ मचा अमा ओइबगी हौनबी थांग ता सरि छरात यामना पामना हौरक्खी हाइना ताकबिरमी। महाकना थांग पामबगी चांगसे पिसक पिकलिंगैदगी हौना मपाबुंगी थांग अरेबा थांगसिंग पुथोक्तुना सानबा अमदी सानबदा वारबा कांदा थांगकोकता मोन खांगदुना हेक्ता तुमथकी हाइदुना मपाबुंगना सना सना कौरंबदगी सना थांगकोकपा हाइना कौबिकी हाइना अहल लमनसिंगना वारी ओइना लिबिरमी। मसाना पामजबगा निंथौ मचा अमा ओइबगी थांग तासी मपाबुंगना मेजर जेनरल येंखोइबा रुद्रदा तमहलखी। निंथौ कोनगी चटनबीदगी लापथोकना सना थांगकोकपना मिचम सिंगा लोइनदुना अयाम्बा मतम लेनखी हाय। एंग्लो मणिपुरी लान लोइरब मतुंगदा मणिपुरना ब्रिटिश की मखा पोना लैरब मतमदा मनिंग तमना लैजरंब मियामना अवाब पोलुंग कया मायोक्नरमी। ब्रिटिश सिंगना मरम चादना टैक्स कया खोंगोटलमी। मखोइसिंग अदुगी मनुंगदा इसिंगी टैक्स, तुरेल लानबगी टैक्स, चंदन थिनबगी टैक्स, युमदा हौजबा तेरा पांबीदगी तेरा लोकपगी टैक्स याउरी। असिदसु नतना खुसुमन पीदना पोथांग पुहंदुना फोर्स लेबर ओइना सिजनबना चिंगबा का हेनबा थवोंग कया चथरमी। सोरसान महाराजना यामना अंगांग ओइना मणिपुर की निंगथौ ओइबा मतमदा ब्रिटिश की पॉलिटिकल एजेंट बोर साहेब अमसुंग मणिपुर स्टेट दरबार की प्रेसिडेंट सोटो साहेब अनिना मणिपुर की निंगथौ की महुत छिंदुना लैबाक वायल थौदा तौदुना पालमी। ब्रिटिश सिंगना लैबाक असि मखोइना सिल लांगदुना पानबदगी मबुक मरा तपना लैरे खंजदुना हराउ नुंगाइबा फोंगदोकपा ओइना इंग्लिश सिंग मचमापन सुपना मरीगी जुलाई की 29 इंगेन पूर्णिमा नुमित्ता साहेब की बंगलो ममांगदा मांडोप चाउना खंदुना बोर साहेब ओंगबी सना तोंबिना जगोई मकोक चिंगदुना नतरा सानदुना मियामदा येंगहनखी। मतम अदुदा मैतै की जगोई राजपु साहेब की बंगलोदा सानबदुदा मैतै की अहल लमन खरदी मपान थोकना हाइजबा ngamdrabasu मपुकनिंगदा यामना वारोंगना थरुम थमलम्मी। नुंगाइनदबमदी पेनदब कया लैरिङै चेरक अदुदा इंग्लिसिंग मचमापन सुपना मरीगी अगस्त मरीगी अहिंगदा ब्रिटिश की कैप्टन नुथाल अमसुंग मिस्टर डनलॉप अनिना लैबा सोटो साहेब की बंगलो मैना तुमना साखी। मदुगी ममांगदा चहीदुमुक की मार्च 15 की लोनबा अहिंगदसु असिस्टेंट पॉलिटिकल एजेंट अमसुंग कैप्टन नुथाल की बंगलो मैना साखी। चहीदुमुक की जुलाई तांग 3 ख्वारामबन कैथेल की कैथेल संगसिंग मतम अमतदा मैना तुमना साखिबगी थौदोक थोखरबनी। अकोनबगी
August marigi banglo maina chakpa asidadi kanagum kharana atamnana mai tharambagi khudam khara maisham oibagi akangba wasa chabunna singba thengnarami Madugi tungda khoisaunaraba British singna chahidumakki September tang 13 da anouba banglo ama sananaba Imphal gi Kangla gi akoibada tariba Pana Mari Khurai Wangkhai Khwai amasung Yai School gi chokidar sing kokhatlaga kabodagi singsu u singdagi yum kupnanaba I aduga khungangi chokidar singdana makhoi gi ingkholdagi wali na singba pukhal u aduga thabak asi Pana Mari da leiriba yumthongi nupa amamam thoroktuna khusuman yaudana anouba banglo ama sagadabani haiduna political agenda yathang tauthaki pau adu tabada Pana Mari da leiramba Brahman singna aikhoidi mahausana lining laishon ge sinpham da leirakpanina banglo sabu yahun biganu haina political agenda darkhas thabada yabiraktuna Brahman singdi banglo sabadu yaudre Sahidumakki October 3 da ningthamsa singnasu makoidi mahusadagi yum sabagi thabak suraktaba laibaki wayal laingak londa sinpham oirakpanina asiguma thabak asi yawhan biganu haina darkhas tharubada yabirakhide madugi tungda Khwairaman Kaithalda miyam tinduna mifam pangthokle banglo mai thabasu yaudaba ikoina karigi sahibki banglo saba yaugdoribano haina khanaraga political agenda darkhas thare Miyam gi wakatu taraba matungda political agenda bor sahib aina thokpo hukumbo aina mukkakpa yade haiduna ningthamsa sing yauna Pana Mari da leiribanu pa singna sahib ki banglo sagadabani haiduna hena kanchinba anouba hukum ama thoklammi Tha amagi maya leiraba matungda October gi tang 5 da British ki hukum kibadagi banglo saba horklaba matamda yamlaba nupi singna Khwairaman Kaithel da thoroktuna Kaithel phambi sing punsinduna mifam pangthoktuna political agenda achum aran thidoknabagi kholau lausinki mai thaba thidoklaga maral leiba misak tamak dandi pigedabani maral lejadaba yumthongi nupa singbu maral sejinduna namduna banglo sahanba yaroi haiba kholau lauduna political agent gi banglo tamna thomjinki khwangchet kan laklebi ima singaduna banglo saba yauriba nupa singadu tanthoraki thabak sohankhide banglo sanabagi leiramba masak mathum pumnamak ima ibel sing hondoraklaga nambul turel da thadaki nupi miyamgi ihawadu namthanaba political agenda siphai sing thadoroktuna nupi sing chauna muknaki maduda nupi lusing bi kaya asok apan nangki oirakliba phibam madu yanglaga political agenda khudakta miyoi manga dagi hena punba yaroi haidun hukum thoki numit adudagi Khwairaman Kaithelsu matam kaktana lepki mi amatta kana rakhidre Thauna Pharbi Manipuri nupi sing ihawadu British sing nam thabangam khide loilam langak pu pamjadaba lingjel kharabi ima ibel sing aduna numit kayani Khwairaman Kaithel thinginduna khongjang changshinki lambi lamjau sing damadi Kaithel da nupi singna Khwairel masa paiduna thongnarakhi amasung makhoina nupa singbu sahib ki banglo saba yauduna ba senaduna laiki madugi tungda British singna ningthau macha taret phaduna tamthina ot nairaba matungda jiri gi wangmada loi tharami masigi matangda ningthamcha ningsingluk ki convener Sanatomi ningthamcha na asumna phongdokli October gi tang manga sok lising amaga chamapan chupna mari numit asigi numidang wairam achumba yo asibu lusingba ningthamcha taret pu banglo mai thabagi maral ne miyam din sinduna irang hawonbagi maral ne thangjin biduna phaduna pandon garota makhong makhut yoling thangduna thamjin biki makhoi sing adudi Maharaj Devendra Dhaka tabagi maza ibungo ibungsi sana thangkokpa Narsinga Maharaj gi maza ibungo ibungsi magazine Maidingu labaina Chandra gi masu ibungo sajoba senapati na pokpiramba ibungsi sana ngangba Laurung Purel amadi ibungsi kala sana sagol hanjaba Devendra Maharaj gi maza ibungo Maharaj Kumar sana tombana pokpiramba ibungsi sana jawba aduga loitam ningon na puena loitam chawba haina su khangnabiba ade Ananta Sai Mantri gi maza ibungo Rajkumar isai hanbana pokpiramba ibungsi chamu Ananta Sai Mantri punsibagi dharada Rajkumar Pitambar na pokpiramba ibungsi matum makhoising asini makanthi fataba ibungsi chamu amadi ibungsi sanangangba anidi phibam thina soktuna hawa kangkhat pangamdana pandon garota taduna laiki haina halaman singna wari libirame Imai bel sing na maral laitaba ningthe macha sing thadok piu haiduna ihau haurebasu British sing na tabi khide imung manunga su amuk phabu na hanbidana tha ama hena pandon garota phajinduna thamlaga sok lising amaga chamapan supna mari gi November gi tang 13 gi nungalamdaida
mi pom amata uhandana lupa ani anina saksen oina aduga lupa chama chamana punsi hawdoknaba piduna lainingba mafamda lairuro manipurda di changlakpa yararoi haiduna jiri phawba thindokduna makoi taruk loi thaki aduga makhurai kaiduna chatpa ngamdaba amadi marengbangi saru hiktokpa sana ngangba buna numit mapalni chontharaga lona amujiri tamna puduna thadok piki English macamapan subna tarukta loigi matam loiraduna matam ikan kanadana loi tharuba ningthau masasing Manipurda amuk hanarakhi adubu sanakya sanangang madi mayamba kala sana anidi amuk hana Manipurda changlakpagi ayaba phangkhidre masigi maru oiba maramdi Anglo Manipuri landa nongchukki lanphamda lanjing purel oirubagi damak makhoi anibu British singna yamna tathirami English macamapan subna nipanda kala sanadi Assam gi Lakhiswarada lamhuina sikpadagi yamna kanna nabagi pau taraduna Chorasan Maharashna mi thaduna Manipurda puraktuna layengki maramdamda amuk hana laiba phangjaki aduga sanakya sanangangbadi English macamapan tarada Assam gi Lakhiswarada punsigi aroibi yahip tanki sanakya sana thangkokpana loigi matam loiraduna Manipurda lairaba matamda pangthok lamba thodang singi matangda palladuna mahaki masunupi Rajkumari Joymala Devina asumna phongdokli achumpa pamjaba mabukjel chawba sana thangkokpana loigi matam loiduna Manipurda lairaba ikan kanadana mahaki haisingba miyambu loinaba heiba mawong matawaduda Maharaja Chorachana benbiraduna Manipur State ki Darbar member ohenduna matam changna leibak wayelgi sinthaju pubirami haina ahalamansinga tambirami mahi masing tambana chawkhatpa khunai ma purakpada achoba mateng oi haiduna sana thangkokpana inkhatlakliba naha singbu mahi tamnanaba kanna honabirami maru oina nupi singda anoba knowledge kaya piduna pangal thoknanaba mirak tinnaba kanna honabirami asita sunatana pana panadagi masamau phaba naha sing thidokduna sagol kangjai sanahanduna anongbo pologi yawolama semlakhi British ki lengak makhada leibagi thamuide nungaitaba phawjarabasu sana thangkokpana mahai hairabadi chawkatpa lamdamama oirgani khanjaduna inkhalakliba na singbu makong sembibadi lepkhide aiga aithau sana thangkokpagi leikidabagi chapchaba matamdi ahalamanchingna takbiramdre adubu hauji yamna kannadi thijinjari English macamapan subna marida Manipur gi nupi singna British ki loilam lenga ki mayok sangsin kiba iho adubu ngasi phawbuda ahan nupi lan haina malayam da sakhangnari laibak ki lenga klon senmit lon amadi khunai lon da achobu chaitheng lakpadagi British singna khongpham adu handok taba yadaduna handok ki amasung ahan nupi lan mai pakhi asumna loilam lenga ki mayok ta hoba iho gi kanaba miyamna phangki lamdam masigi nupi singi thoidokna singthaningai oiraba thaunabu malemgi miyamna ngasisu ngakna yengnari malemda numit tablaite hainariba British singna Manipur gi nupi singi makutta khongpham handokpa takhi आजादी का अमृत महोत्सव matang asida Akashvani Imphal-gi paukang-buna Azadi ka Amrit Mahotsav thorunga mari lenena puthok chaba akhanaba thoram Manipur gi athauba sanakya sana thangkokpa lojare mathangi nongmaijing numit ki ngasigi pungpham masimaktada atopa athauba singi wari ama puduna lakchage thoram asigi aiba thokchom Jogendrajit news editor AIR Imphal thoram puthokpa Gin Gangte assistant director news AIR Imphal tengbangba Hanjabam Bijananda Sharma lanthok chakhiba Ngangom Kiran